ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯁꯦꯟ ꯈꯣꯝꯁꯦ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯌꯥꯔꯣꯏꯗ ꯑꯩꯈꯣꯏ ꯍꯥꯎꯁꯤꯁꯦ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯔꯅꯤ. ꯃꯁꯤꯒꯤ ꯁꯣꯞꯀꯤꯄꯔ ꯑꯍꯟꯁꯤꯁꯨꯕ ꯁꯦꯜ ꯊꯧꯕ ꯑꯣꯟꯊꯣꯛ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ. ꯃꯥꯅꯤ ꯏꯇꯥꯎ, ꯁꯤ ꯅꯨꯄꯥꯁꯦ ꯁꯦꯜ ꯊꯧꯕ ꯊꯤ ꯋꯥꯕꯅꯤ. ꯐꯔꯦꯁꯦ, ꯆꯪꯉ ꯍꯦꯛꯇ ꯍꯪꯉꯨꯔꯁꯤ. ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯑꯗꯨꯝꯕꯣ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯊꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯊꯧꯔꯛꯑꯣꯁꯤ. ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯑꯣ, ꯃꯤ ꯂꯩꯕ꯭ꯔꯣ? ꯑꯩꯈꯣꯏꯅꯕꯨ ꯁꯦꯜ ꯊꯧꯕ ꯂꯥꯛꯑꯗꯤ ꯀꯅꯥꯝ ꯊꯣꯛꯂꯛꯑꯔꯣꯏꯗꯝ. ꯇꯧꯔꯗꯝꯅꯤ. ꯑꯩꯈꯣꯏ ꯁꯦꯟ ꯊꯧ ꯂꯥꯛꯏꯁꯦ ꯉꯁꯥꯏ ꯎꯔꯝꯃꯗꯧꯅꯤ, ꯂꯣꯠꯂꯝꯃꯅꯤ. ꯇꯨꯃꯣ, ꯅꯣꯏ ꯃꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯉꯥꯛꯇ ꯌꯦꯡꯉꯨ. ꯑꯩ ꯋꯥꯕ ꯂꯣꯏꯔꯦ, ꯁꯤꯗ ꯉꯥꯛꯇ ꯐꯝꯒꯦ. ꯗꯥꯇꯝꯊꯦ, ꯅꯕꯥꯏꯅꯤ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯀꯣ, ꯑꯩꯁꯨ ꯁꯤꯗ ꯐꯝꯒꯦꯕ. ꯕꯕꯤꯅꯤꯅꯦ. ꯀꯥꯏꯗꯅꯣ ꯃꯣꯏ ꯂꯥꯛꯏꯁꯤꯅ? ꯍꯥꯏꯁ, ꯃꯣꯏꯒꯤꯁꯤ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯄ ꯃꯥꯜꯂꯤꯗ. ꯍꯥꯏꯁ, ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯍꯣꯏ. ꯉꯥꯏꯈꯣꯅꯦ. ꯏꯅꯦ, ꯃꯈꯥꯔꯣꯝꯒꯤ ꯕꯕꯤꯗꯣ ꯁꯤꯗ ꯁꯤꯡꯖꯨ ꯂꯩꯕ ꯂꯥꯛꯀꯅꯦꯕꯀꯣ. ꯍꯣꯏ. ꯑꯗꯨꯗꯒꯤ ꯁꯦꯜ ꯂꯧꯔꯨꯅꯣꯕ. ꯑꯩ ꯍꯣꯔꯦꯟ ꯄꯤꯒꯦꯕꯀꯣ. ꯌꯥꯅꯔꯦꯀꯣ ꯏꯅꯦ? ꯌꯥꯔꯦꯀꯣ? ꯍꯣꯏ, ꯆꯠꯂꯦ, ꯌꯥꯏ ꯆꯠꯂꯦ. ꯌꯥꯏ. ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯁꯤꯕꯨ ꯍꯥꯡꯖꯥꯠꯂꯣ? ꯃꯥꯗꯤ ꯌꯥꯝ ꯍꯥꯡꯒꯟꯗꯕꯅꯦꯕ. ꯍꯥꯡꯕꯗꯤ ꯃꯥꯜꯂꯦ. ꯍꯥꯡꯕꯗꯤ ꯃꯥꯜꯂꯦ. ꯍꯥꯡꯉꯦ. ꯀꯅꯥꯝ ꯊꯣꯛꯂꯛꯇꯦꯅꯦ. ꯃꯤꯁꯦ ꯀꯅꯥꯝ ꯊꯣꯛꯂꯛꯇꯦꯅꯦ ꯇꯩꯁꯦ. ꯐꯝꯁꯤ ꯂꯥꯛꯑꯣ. ꯈꯔ ꯆꯤꯡꯁꯤꯜꯂꯨꯁꯦ. ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯦ. ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯜ ꯄꯤꯔꯛꯇꯤ ꯐꯥꯎ ꯌꯨꯝ ꯍꯜꯂꯔꯣꯏꯗꯝ. ꯈꯨꯆꯠ ꯂꯥꯛꯆꯠꯀꯗꯤ ꯍꯥꯏ. ꯌꯦꯡꯉꯤꯅꯦ. ꯅꯣꯡ ꯂꯩꯁꯣꯡ. ꯑꯕꯣꯛ, ꯁꯤꯡꯖꯨ ꯂꯩꯔꯤꯕꯣ? ꯂꯩꯌꯦ. ꯀꯌꯥꯒꯤ ꯇꯧ ꯍꯥꯏꯔꯤꯅꯣ? ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯌꯦꯡꯉꯒ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ. ꯑꯗꯨꯗꯤ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ, ꯇꯧꯔꯛꯑꯒꯦ. ꯍꯣꯏ, ꯑꯗꯣ ꯏꯅꯦ ꯁꯤꯡꯖꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯀꯩ ꯂꯩꯔꯤꯒꯦ? ꯑꯂꯨꯁꯨ ꯌꯥꯎꯔꯤ, ꯀꯥꯡꯉꯧꯁꯨ ꯌꯥꯎꯔꯤ, ꯑꯀꯦꯝꯕꯁꯨ ꯌꯥꯎꯔꯤ, ꯄꯥꯛꯅꯝ ꯕꯣꯔꯥꯁꯨ ꯂꯣꯏ ꯌꯥꯎꯔꯤ. ꯏꯅꯦ, ꯑꯗꯨ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ. ꯍꯣꯏ, ꯅꯣꯏ ꯆꯥꯕ ꯀꯣꯟꯅꯅꯕ ꯐꯖꯅ ꯌꯦꯡꯉꯒ ꯄꯤꯔꯛꯑꯒꯦ. ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯁꯦ. ꯍꯣꯏ, ꯍꯥꯎꯗꯧ ꯃꯥꯜꯂꯦ. ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯕꯤꯔꯛꯑꯣ ꯏꯅꯦ. ꯍꯣꯏ, ꯁꯥꯍꯜꯂꯛꯀꯦ. ꯑꯁ, ꯀꯔꯤꯅꯣꯅꯦ? ꯁꯤꯡꯖꯨꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯄꯤꯒꯦ ꯍꯥꯏꯕꯗꯨꯗ ꯏꯅꯦꯗꯣ ꯌꯣꯟꯖꯜꯂꯝꯃꯅꯤ. ꯀꯩ ꯍꯧꯖꯤꯛꯀꯤꯗꯣ? ꯁꯤꯡꯖꯨꯒꯤ ꯁꯦꯟꯗꯣ ꯅꯪꯅ ꯄꯤꯔꯝꯃꯤꯔꯣ ꯍꯥꯏꯁꯦ? ꯗꯥꯇꯝꯊꯦ. ꯀꯩꯗꯧꯔꯒꯦ? ꯁꯤ ꯌꯦꯡꯉꯨꯅꯦ. ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯁꯤꯗꯣꯔꯦ ꯍꯧꯁꯤ ꯆꯤꯡꯈꯥꯕꯗ ꯀꯣꯛꯀ ꯉꯥꯎꯗꯅ. ꯑꯗꯨꯒ ꯃꯥꯅ ꯆꯦ ꯕꯕꯤꯒꯤ ꯁꯤꯡꯖꯨ ꯀꯩ ꯍꯥꯏꯕ ꯂꯩꯊꯣꯛꯂꯝꯃꯤꯅꯤꯅꯦ. ꯍꯧꯖꯤꯛꯀꯤꯗꯣ? ꯐꯨꯖꯜꯂꯣ. ꯀꯩ ꯍꯥꯏꯕ? ꯃꯁꯤ ꯐꯨꯖꯜꯂꯣ. ꯀꯩ ꯍꯥꯏꯕ? ꯁꯦ. ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ ꯏꯅꯦ? ꯇꯣꯝꯄꯣꯡꯅ ꯄꯤꯔꯒꯦꯌꯦ. ꯑꯣ, ꯌꯥꯔꯦ. ꯑꯗꯨꯗꯤ ꯌꯥꯔꯦ. ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ, ꯑꯕꯣꯛ.
ꯀꯩꯅꯣ ꯃꯣꯏ ꯊꯩꯁꯤꯕꯣ ꯅꯪ ꯍꯥꯎꯁꯤ ꯁꯦꯜꯗꯣ ꯅꯠꯇ꯭ꯔꯥ ꯍꯥꯎꯁꯤ ꯁꯦꯜꯗꯣ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯁꯤꯡꯖꯨ ꯂꯩꯔꯝꯃꯤꯗꯣ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯍꯧꯖꯤꯛꯁꯤꯡ ꯈꯥꯕꯗ ꯁꯤꯗꯣꯔꯦ ꯑꯁ ꯃꯣꯏ ꯀꯥꯡꯕꯨꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯖ ꯂꯩꯔꯝꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯏꯆꯜ ꯍꯥꯎ ꯁꯤꯡꯖꯨ ꯆꯥꯕꯁꯦ ꯇꯣꯡꯄꯣꯛꯁꯨ ꯌꯥꯎꯍꯟꯁꯤꯔꯥ ꯍꯥꯎꯁꯤꯒꯤ ꯄꯩꯁꯥ ꯈꯥꯏ ꯆꯠꯄꯗ ꯋꯥꯔꯝꯃꯅꯤꯕ ꯌꯥꯔꯦꯍꯦ ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯗ꯭ꯔꯁꯨ ꯆꯥꯃꯤꯟꯅꯔꯨꯔꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯌꯣ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯌꯣ ꯆꯨꯝꯗꯦ ꯕꯕꯤꯂꯦ ꯇꯣꯝꯄꯣ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣꯗꯅ ꯍꯣꯏ ꯌꯥꯏ ꯆꯥꯔꯨꯁꯤ ꯃꯤꯗꯤ ꯑꯩꯈꯣꯏꯒꯁꯦ ꯍꯧꯕꯤ ꯄꯣꯠꯇꯦꯅꯦ ꯍꯣꯏ ꯅꯣꯏꯁꯨ ꯂꯥꯛꯑꯣ ꯑꯦ ꯑꯩꯈꯣꯏꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯁꯦꯜꯁꯨ ꯐꯪꯗꯦ ꯋꯥꯔꯦ ꯆꯧꯁꯤ ꯆꯠꯁꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣꯀꯣ ꯑꯦ ꯀꯩꯅꯣ ꯃꯣꯏ ꯇꯧꯔꯤꯁꯤꯕꯣ ꯀꯗꯥꯏꯗ ꯆꯠꯂꯤꯁꯤꯕꯣ ꯂꯥꯛꯑꯣ ꯏꯇꯥꯎ ꯅꯪ ꯁꯦꯟꯒ ꯑꯝꯇ ꯌꯥꯎꯗꯕ꯭ꯔꯥ ꯍꯥ ꯁꯦꯟ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯍꯥꯏꯕꯅꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯂꯨꯄꯥ 10ꯗꯤ ꯌꯥꯎꯈꯤꯕꯅꯤ ꯇꯥꯍꯧꯔ ꯃꯥꯜꯅꯦ ꯇꯥꯍꯧꯅꯦ ꯁꯨꯡꯌꯥꯎꯗꯤ ꯌꯥꯎꯗꯅ ꯑꯩꯉꯣꯟꯗ ꯑꯣꯟꯖꯜꯂꯛꯑꯦꯅꯦ ꯏꯇꯥꯎ ꯍꯥꯎ ꯅꯪꯗꯤ ꯁꯦꯟ ꯑꯝꯇ ꯌꯥꯎꯗꯕ꯭ꯔꯥ ꯀꯗꯥꯏꯗ ꯁꯦꯟꯅꯣ ꯁꯤꯀꯤꯝ ꯌꯥꯎꯗꯦ ꯏꯇꯥꯎ ꯁꯤꯀꯤꯗꯤ ꯄꯜꯂꯛꯀꯅꯨꯗ ꯏꯇꯥꯎ ꯁꯤꯀꯤꯗꯤ ꯁꯦꯟꯗꯨꯅꯤ ꯏꯇꯥꯎ ꯁꯥꯎꯅꯨ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯑꯆꯥꯄꯣꯠ ꯑꯃ ꯌꯥꯎꯔꯤ ꯏꯇꯥꯎ ꯅꯥꯎꯔꯤꯗꯤ ꯌꯥꯎꯔꯛꯄ꯭ꯔꯥ ꯅꯥꯎꯔꯤꯗꯤ ꯌꯥꯎꯒꯅꯤ ꯅꯥꯎꯔꯤꯗꯤ ꯁꯣꯏꯕ ꯌꯥꯄꯣꯠꯇꯦꯅꯦ ꯌꯥꯔꯦ ꯃꯣꯏ ꯁꯤꯡꯖꯨ ꯆꯥꯔꯤꯗꯣ ꯑꯩꯈꯣꯏ ꯀꯕꯣꯛ ꯆꯥꯔꯨꯁꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯣ ꯁꯥꯔ ꯗꯦꯕꯤꯠ ꯑꯦ ꯏꯇꯥꯎ ꯀꯔꯝꯗꯅ ꯏꯊꯥ ꯊꯥꯖꯗꯤꯒꯦ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯏꯇꯥꯎ ꯆꯪꯉꯐꯝꯁꯦ ꯁꯣꯝꯗ ꯏꯟꯁꯟꯁꯦ ꯂꯥꯛꯑꯣ ꯏꯇꯥꯎ ꯂꯥꯛꯑꯣ ꯅꯠꯇꯦ ꯏꯇꯥꯎꯕꯨ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯑꯁ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯃꯊꯥ ꯁꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯅꯤ ꯑꯗꯨꯗ ꯗꯤꯜ ꯂꯦꯝꯐꯝ ꯈꯪꯗꯗꯅ ꯐꯣꯟꯁꯦ ꯄꯥꯏꯔꯒ ꯋꯥꯆꯦꯞ ꯈꯔ ꯌꯦꯡ ꯌꯨꯇꯨꯕ ꯈꯔ ꯌꯦꯡ FB ꯈꯔ ꯄꯥꯏ ꯇꯧꯗꯅ ꯗꯤꯜ ꯂꯦ ꯂꯩꯔꯝꯃꯤꯁꯤꯅꯤ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯑꯩꯈꯣꯏ ꯁꯤ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯏꯇꯥꯎ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯒꯤꯅꯦ ꯑꯔꯨꯕ ꯊꯕꯛ ꯑꯃꯈꯛ ꯆꯠꯃꯤꯟꯅꯔꯨꯕ ꯑꯗꯨꯗ ꯁꯨꯝ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯏꯇꯥꯎꯒꯤꯁꯤꯗ ꯉꯥꯏꯍꯥꯛ ꯆꯪꯉꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯦꯅ ꯁꯨꯝ ꯆꯪꯖꯔꯛꯄꯅꯤꯗ ꯏꯇꯥꯎ ꯑꯩ ꯃꯔꯨꯞꯅꯤ ꯊꯤꯀꯥꯗꯔ ꯗꯦꯕꯤꯠ ꯈꯪꯅꯧꯋꯣ ꯀꯥꯟꯅꯕ ꯐꯪꯉꯛꯀꯅꯤꯗ ꯏꯇꯥꯎ ꯑꯩꯒꯤ ꯃꯤꯡ ꯂꯨꯀꯨꯡ ꯏꯇꯥꯎꯗꯤ ꯊꯤꯀꯥꯗꯔꯁꯨ ꯑꯣꯏꯕꯤꯔꯦ ꯍꯥꯏ ꯍꯧꯖꯤꯛ ꯊꯕꯛ ꯀꯥꯏ ꯄꯥꯏꯕꯤꯔꯤꯒꯦ ꯑꯁ ꯏꯇꯥꯎ ꯌꯥꯝꯅ ꯇꯩ ꯆꯥꯗꯕ ꯊꯕꯛ ꯑꯃ ꯄꯥꯏꯁꯜꯂꯨꯔꯦ ꯏꯇꯥꯎ ꯑꯩꯅ ꯄꯥꯏꯖꯔꯦ ꯐꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯅ ꯄꯥꯏꯗ ꯌꯥꯔꯣꯏꯅ ꯅꯐꯨꯗ ꯁꯤꯟꯁꯜꯂꯛꯏꯅꯤꯅꯦ ꯀꯗꯣꯝꯗꯅꯣ ꯉꯥꯔꯤꯌꯥꯟꯒꯤ ꯂꯝꯕꯤ ꯐꯠꯈꯤꯗ꯭ꯔꯕ ꯀꯪꯀ꯭ꯔꯤꯠ ꯉꯥꯛꯇ ꯉꯥꯏꯕ ꯃꯐꯝ ꯑꯗꯨ ꯃꯊꯛꯀꯤꯗꯣ ꯍꯣꯏ ꯏꯇꯥꯎ ꯑꯣ ꯃꯗꯨꯒꯤ ꯂꯝꯕꯤ ꯀꯪꯀ꯭ꯔꯤꯠ ꯉꯥꯛꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯥꯏꯌꯨ ꯄꯥꯏꯗ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯅꯝꯗꯅ ꯄꯥꯏꯁꯜꯂꯨꯔꯦ ꯏꯇꯥꯎ ꯃꯗꯨꯗꯒꯤ ꯃꯊꯥ ꯁꯥ ꯂꯩꯔꯦ ꯏꯇꯥꯎ ꯄꯣꯀꯦꯠꯀꯁꯦ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯃꯤ ꯏꯇꯥꯎ ꯁꯦꯡ ꯑꯃ ꯇꯨꯡꯗ꯭ꯔꯤꯃꯤ ꯍꯦꯔꯥ ꯏꯇꯥꯎ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯏꯇꯥꯎꯒꯤ ꯑꯜꯃꯤꯔꯥꯗ ꯑꯗꯒꯤ ꯏꯇꯥꯎꯒꯤ ꯀꯥꯡꯒꯗ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯦꯕ ꯇꯥꯏꯗ ꯏꯇꯥꯎ ꯍꯦꯔꯥ ꯑꯗꯨꯕꯨꯗꯤ ꯃꯊꯛꯇꯩꯁꯦ ꯃꯊꯣꯟꯁꯤꯡꯁꯦ ꯁꯤ ꯂꯣꯏ ꯆꯪꯈ꯭ꯔꯦ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤꯁꯦ ꯑꯩꯅ ꯈꯪꯉꯦꯕ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯀꯩꯅꯣ ꯏꯇꯥꯎ ꯅꯠꯇꯦ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥꯃꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯃꯤꯡꯗꯨꯕꯨ ꯕꯕꯤ ꯍꯣꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯁ ꯅꯪꯅ ꯍꯣꯞ ꯆꯥꯖꯕꯗꯣ ꯍꯣꯏ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯍꯦꯔꯥ ꯏꯇꯥꯎ ꯍꯣꯞ ꯆꯥꯖꯕ ꯀꯥꯏꯗ ꯍꯥꯏꯀꯅꯨꯗ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯅ ꯈꯪꯗꯕ ꯋꯥꯔꯤ ꯌꯥꯝ ꯂꯩꯃꯤ ꯑꯩꯅ ꯀꯔꯤ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯔꯛꯎꯅꯦ ꯑꯩꯅ ꯀꯔꯤ ꯈꯪꯗ꯭ꯔꯤꯅꯣ ꯊꯔꯛꯎꯔꯣ ꯂꯤꯊꯔꯣ ꯃꯊꯪ ꯂꯤꯊꯔꯛꯀꯦ ꯂꯤꯊꯔꯣ ꯅꯍꯥꯟꯗꯣ ꯑꯩ ꯇꯥꯃꯅꯤ ꯍꯣꯏ ꯆꯠꯂꯨꯏꯌꯦ ꯑꯗꯨꯗ ꯑꯩꯅ ꯏꯁꯤꯡꯗꯣ
흉탁수 타닝다네 얌 탁닝 그런 사절래더나 아두가 담내데 싱탁게 하이절래 아두가 무사나비 바비도 아두 싱부 토할래 길라스투다 머클 무사 따노부두나 아스 깨드는 시레이다 마두다 아이나 하이팻 팔로 영실래 아두가네 고쟁두다 빠빠sam니 까이누 떠오르 떠오르니 마세 마카디 오. 마카이로 호 아두 되겠네 바비도 마나 다데베 나탄 파망코 아이 먹는 살로 실록이게 하라가 살록성이 원이다 아스 로이레 낭나네 아두마이나네 마틱 마야도 짜갓난들 레요 소음나네 라슬라 사네세 낭데 게임 칸포티예 까이 라슬레 사네베도 아이 몰리러로 하 레로요. 아이 몰리러라바 아 레로니도 까리 너희 레카이드기 마게 스쿨 타미나바 아 톰포 하이브라 케노 톰포. 아 오모이 파티 메 아마 착사네 아 아들 들어봐 오 착사네 블루에라가네 누피두기 인상 틸레예 로만스 게임 떠네 하비니코 이따오는 크라 섹셜로 떠니 마두기 마히까만 망강도 나한 소리다 바비노 스쿨 할락보다 뭐코이 뿌나 하미너 레미 마두다 아이나 ngai khona khamaga yam thi ngang ito madu handri bore minai misa singdo adu to tau tadi yang thima bhamji kanan haiba Era itaw we lekai je pangchau chau natte lekai sidane engonda pau tambine na ba mi damam le kaino hoi nei to khoi le kai she pangchau bu du chau ti ado tompo haiba ngang do madu mayum chala gane mukhui do pelo me khani ko ito kai no itaw nang ngawr bo o tawno mi ma cha do makuri melo no khoi do we shone ngpa itaw haujiga ni angang sing sidane inkalak ta ngai ri 11 12 class tam basing je chen chong mayam tong na re abni adu sarung ne nang no pidudum check sello chen gi dana ko era ito madu mana gane chen chong ma ga tor bu ga dine kai dau doi ba khoi ma pam cha ni do sang hom le ru duni itaw do tro aina sewan do piram laga khoi gi himbo bata tab sel ru do madu daga ba bi do ai gi oi ba phang do ba ito debi kana no se khang ngam ni to dong male sai don tok sal ji je sai dum yare ken mai pe ma cha ba bu mayam sai sum phamasi Sai da sum phamase. as yare sida as chendan ga se thar dum pham madam ni ne Ai di dum phamjile. wa am sang ni lawe ai sai sum phamdari 시정 라라 박토 땀 라다 솜다 마카다 우기니고 ngatang phamul 팜마시 깨도록이 abra 까이 틀레 kai dor ge dong po kai de no Tompok, sidoin phamsilao. karan doi 한도 깨봐 야네 마시다 ayo ma sida phamman gyan khare tai a sinju do nang tot ke to lo da na 이젠네 또 보네 아이나 가이제리 ising di yaudana khoti kai na ham doi ba as sing do mu kaw re 이싱부 까이노 아이디 이젠네 또라네나 이싱제 했다 보라 e nang di kai di sha masai shopkeeper ahan degi salakpa malida 이스 미망가 장학가 하던 아이부 hat penatine nang tawai bu tawai habni ne ish 다정루 이젠 마하이지 파자나 펑게 코 아코 이제는 또 들어오네 허직 싱주제 to lo se charing man lo re ne 밤대라 짝하게 이제 너 이제 신주자기 도래네 이따 아코 집가 보기 아오기 되네 사톡식부터로
ꯂꯥꯛꯑꯣ 이자 ꯁꯤꯡꯖꯨꯗꯣ ꯕꯕꯤ ꯈꯣꯏ ꯍꯨꯝꯒꯤ ꯄꯤꯕꯤꯔꯣ ꯈꯣꯏ ꯁꯣꯝꯗ ꯄꯨꯂꯞ ꯆꯥꯔꯒꯦ ꯌꯥꯔꯦ ꯃꯑꯣꯡ ꯑꯃꯅꯤꯅ ꯑꯩꯈꯣꯏꯗꯤ ꯌꯦꯟꯅꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯑꯩꯗꯤ ꯏꯆꯪꯒꯕꯨ ꯆꯥꯃꯤꯟꯅꯔꯗꯤ ꯌꯥꯔꯦ ꯌꯥꯔꯗ꯭ꯔꯣ ꯑꯥꯎ ꯁꯦꯁꯦ ꯉꯥꯏꯈꯣ ꯆꯤꯔꯪꯗꯣ ꯊꯥꯁꯦ ꯁꯤꯁꯤꯒꯤ ꯑꯣꯏꯅ ꯊꯥꯔꯁꯦꯕ ꯁꯤꯁꯤ ꯑꯣꯏꯅ ꯁꯤꯗꯤ ꯂꯣꯏ ꯊꯥꯔꯁꯦ. ꯁꯦꯒꯥꯏꯔꯦꯕ 오 이따 코에 막 꼼래 있다 에 막고 이제 두 개야 따난지 ꯑꯩ ꯀꯥꯞꯀꯦ ꯕ꯭ꯔꯣ ꯃꯔꯨꯗꯤ ꯃꯈꯥꯗ ꯀꯣ ꯈꯨꯜꯂꯛꯀꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯪꯗ꯭ꯔꯁꯨ ꯑꯩ ꯈꯪꯗꯤ ꯃꯥꯜꯂꯤꯁꯦ ꯄꯤꯔꯣ ꯅꯥꯎꯔꯤꯗꯣ ꯄꯤꯔꯣ ꯑꯩ ꯀꯥꯞꯀꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯖꯥꯠꯂꯣ 아스 마탁들이네 마탁드네 아스 마탁들이 하비니 바비를 받은 맛이 다 듣는 ꯀꯔꯤ ꯈꯨꯀꯥꯞꯅꯣ ꯅꯪꯒꯤꯗꯨꯕꯣ 아스 야래 비로 야래 ꯑꯁ ꯀꯔꯤ ꯈꯨꯀꯥꯞꯅꯣ ꯅꯪꯒꯤꯗꯨꯕꯣ 까리 먹은 것도 이두고 참아서 많이 돌리두고 야! 야! 빨래 까지 먹고 또 이거 까리노 까지 주고 이런 콜 먹고 빨리 시나 찌로 이런 거 시나 lão là mũi chỉ cái gì lọ cái kia nè ya khôi phải chúng ta đi đâu chị lẩu này lẩu 막 거기서 가는 거고 거기 있다네 따늘이 고지 박좀 있다 박좀 말래 시리다래 뭐 아씨 tao xí cái gì mấy xí một màn đi tao xí một cả bắt được đi tao xí anh sẽ cắt luôn xí tao 새끼가 이래